ꯑꯁꯦ ꯀꯂꯔ ꯊꯥꯕ ꯂꯣꯏꯔꯦ ꯀꯂꯔꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯅꯣꯏꯅꯦ ꯐꯤꯂꯝ ꯁ꯭ꯇꯥꯔꯒꯤ ꯃꯃꯤꯡ ꯉꯥꯛꯇꯅꯤꯅꯦ ꯅꯣꯏꯕꯨ ꯄꯥꯌꯜ ꯕꯨꯗꯨꯅ ꯀꯩ ꯍꯥꯏꯒꯦ ꯁꯨꯁꯃꯤꯇꯥ ꯏꯅꯥꯗꯁꯦ ꯂꯦꯟ ꯆꯨꯝꯃꯤꯅꯤ ꯁꯨꯃꯥꯏꯅ ꯅꯣꯡꯅꯅꯦ ꯃꯥꯏꯕꯤꯅꯤꯅ ꯃꯥꯅ ꯐꯥꯎ ꯂꯣꯏꯔꯃꯤ ꯉꯁꯥꯏꯅ ꯕ꯭ꯂꯦꯀꯦꯠ ꯃꯅꯨꯡꯗꯒꯤ ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯗ꯭ꯔꯦꯗ ꯁꯤꯗ ꯑꯩꯍꯥ ꯑꯁꯤꯅꯅꯤ ꯌꯦꯡꯉꯨ ꯅꯣꯡ ꯆꯨꯔꯒ ꯅꯨꯡꯁꯤꯠ ꯁꯤꯠꯂꯒ ꯌꯨꯝꯒꯤ ꯑꯋꯥꯕ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯁꯦ ꯈꯪꯗꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯅꯪꯉꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯩꯈꯣꯏꯅꯦ ꯑꯁꯤꯗꯤ ꯂꯥꯏꯒꯤ ꯁꯟꯗꯣꯡꯅꯤꯅꯦ ꯑꯁꯦꯡꯕ ꯌꯦꯡꯉꯨ ꯃꯌꯥꯝ ꯄꯨꯔꯥ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯦ ꯑꯩꯒꯤ ꯏꯃꯥꯁꯦ ꯇꯥꯡꯕꯤꯅꯦ ꯇꯥꯡꯕꯤ ꯃꯌꯥꯝ ꯑꯩꯁꯦ ꯀꯂꯔ ꯊꯥꯔꯝꯕꯅꯦ ꯑꯉꯧꯕ ꯀꯂꯔ ꯊꯥꯔꯤꯕ ꯃꯅꯨꯡꯗ ꯂꯣꯏꯅ ꯊꯥꯗꯣꯏꯅꯦ ꯈꯨꯠꯁꯥꯁꯦ ꯌꯦꯡꯉꯨ ꯂꯣꯏꯅ ꯁꯤꯂꯥꯟ ꯊꯥꯔꯦ ꯍꯧꯖꯤꯛ ꯁꯤ ꯃꯄꯥ ꯋꯥꯠꯂꯤ ꯄꯨꯝꯅꯃꯛ ꯑꯀꯣꯏꯕ ꯊꯥꯔꯛꯀꯗꯣꯏꯅꯤ ꯊꯥꯒꯤꯒꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯁꯤ ꯄꯥꯏꯖꯔꯦ ꯃꯣꯏꯗꯤ ꯑꯩꯅ ꯍꯦꯟꯅ ꯊꯕꯛ ꯁꯨꯗ꯭ꯔꯦ ꯌꯦꯡꯉꯣ ꯁꯦ ꯉꯁꯥꯏꯒꯤ ꯎꯕꯗꯨꯒ ꯃꯌꯥꯝ ꯁꯣꯟꯒꯤꯁꯨ ꯊꯥꯕ ꯂꯣꯏꯔꯦ ꯁꯣꯟꯒꯤ ꯐꯛꯂꯥꯡꯁꯨ ꯊꯥꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯁꯤ ꯔꯨꯝꯁꯤꯒꯤ ꯄꯨꯔꯥ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤ ꯔꯨꯝꯁꯤꯗ ꯉꯥꯏꯔꯦ ꯁꯤꯅ ꯃꯃꯥꯡ ꯑꯣꯏꯗꯣꯏꯅꯤ ꯁꯤꯗ ꯌꯦꯡꯉꯣ ꯊꯕꯛ ꯁꯨꯖꯔꯤꯁꯦ ꯎꯈꯨꯟ ꯍꯟꯖꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩ ꯑꯁꯤꯒꯤ ꯃꯇꯤꯛꯁꯦ ꯊꯥꯒꯦ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏ ꯊꯕꯛ ꯀꯟꯅ ꯁꯨꯔꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯐꯣꯞ ꯁꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯗꯤ ꯃꯇꯠ ꯃꯔꯥꯡ ꯂꯩꯕꯁꯦ ꯑꯁꯦ ꯀꯂꯔ ꯊꯥꯕ ꯂꯣꯏꯔꯦ ꯀꯂꯔꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯁ꯭ꯋꯥꯏꯐꯥꯎ ꯊꯥꯔꯒ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯁꯥꯏ ꯉꯥꯛꯇꯅꯤ ꯁꯦ ꯁꯤ ꯑꯩꯈꯣꯏ ꯃꯥ ꯂꯩꯔꯝꯗ꯭ꯔꯗꯤ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯕꯦꯇꯤ ꯕꯦꯇꯥꯅꯤ ꯕꯦꯇꯤ ꯕꯦꯇꯥ ꯑꯣ ꯕꯦꯇꯤ ꯕꯦꯇꯥ ꯏꯃꯥꯗꯤ ꯊꯧꯅꯥ ꯐꯕꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯌꯥꯏꯗꯤ ꯀꯩꯅꯣ ꯁꯩꯔꯦꯡ ꯑꯝꯇꯪ ꯄꯥꯔꯕ ꯍꯥꯏꯅ ꯃꯣꯏꯁꯦ ꯅꯧꯅ ꯍꯧꯒꯠꯆꯔꯛꯏꯕ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯒꯥꯏꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒ ꯃꯣꯏꯅ ꯑꯃꯨꯛ ꯁꯤꯜꯍꯧꯗꯣꯏꯅꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯁꯤꯜꯍꯧꯗꯣꯏꯕ ꯂꯣꯏꯅ ꯅꯤꯉꯣꯜ ꯃꯆꯥ ꯉꯥꯛꯇꯅꯦ ꯄꯤꯕꯥ ꯃꯆꯥ ꯑꯃꯇꯪꯇꯅꯦ ꯇꯨꯁꯤꯗ ꯃꯃꯥ ꯄꯥꯏꯔꯤꯁꯦ ꯑꯦꯗꯣꯞꯇꯦꯠ ꯍꯧꯗꯣꯡ ꯑꯃꯁꯨ ꯌꯥꯎꯖꯔꯤ ꯃꯣꯏ ꯃꯔꯛꯇ ꯃꯥꯁꯤꯅ ꯆꯥꯔꯝꯗꯥꯏꯒꯤꯁꯨ ꯉꯥꯏꯖꯔꯤꯕ ꯍꯥꯏꯗꯨꯅꯦꯕ ꯃꯧ ꯑꯃꯁꯨ ꯌꯥꯎꯖꯔꯤꯁꯤꯅ ꯂꯥꯎꯈ꯭ꯔꯕ ꯑꯁꯤꯅ ꯂꯥꯎꯕꯗꯅꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯃꯥꯅ ꯆꯥꯕ ꯌꯧꯕ ꯃꯅꯝꯁꯦ ꯑꯗꯨꯝ ꯈꯪꯉꯕꯅꯤ ꯃꯣꯏꯗ ꯀꯩꯅꯣꯝ ꯆꯥꯈ꯭ꯔꯦ ꯆꯠꯂꯨꯈꯤꯒꯦ ꯑꯩꯅ ꯈꯔ ꯆꯥꯕꯗ ꯈꯔ ꯆꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯈꯔꯁꯨ ꯏꯀꯥꯏꯗꯕ ꯀꯔꯤ ꯄꯣꯠꯅꯣ ꯑꯩꯈꯣꯏ ꯆꯥꯅꯕ ꯑꯉꯥꯡꯁꯤꯗ ꯋꯥꯅ ꯂꯩꯖꯔꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯌꯥꯎꯗꯣꯔꯤꯃꯤ ꯀꯣꯕꯤ ꯑꯃꯈꯛ ꯊꯥꯡꯗꯣꯛꯑꯒ ꯌꯥꯝ ꯁꯣꯏꯗꯣꯏꯅꯣ ꯆꯥꯝꯗ꯭ꯔꯤ ꯇꯪꯈꯥꯏ ꯃꯅꯨꯡꯒꯤ ꯇꯤꯜꯍꯧꯅꯤ ꯀꯨꯞꯅ ꯁꯣꯏꯌꯣ ꯁꯤ ꯇꯪꯈꯥꯏ ꯍꯥꯏꯗꯕꯅꯤ ꯃꯁꯨꯡ ꯍꯥꯏꯕ ꯃꯁꯨꯡ ꯑꯗꯨꯗꯣ ꯗꯦꯕꯤꯇꯥ ꯁꯨꯁꯃꯤꯇꯥ ꯏꯃꯥ ꯁꯤꯅ ꯄꯥꯌꯜ ꯏꯃꯥ ꯀꯩꯅꯣꯅꯦ ꯐꯤꯂꯝ ꯁ꯭ꯇꯥꯔꯒꯤ ꯃꯃꯤꯡ ꯉꯥꯛꯇꯅꯤꯅꯦ ꯅꯣꯏꯕꯨ ꯄꯥꯌꯜ ꯕꯨꯗꯨꯅ ꯀꯩ ꯍꯥꯏꯒꯦ ꯁꯨꯁꯃꯤꯇꯥ ꯗꯦꯕꯤꯇꯥ ꯄꯤꯁꯨꯝ ꯀꯥꯡꯕꯨ ꯉꯥꯛꯇ ꯊꯣꯜꯂꯤ ꯑꯩꯈꯣꯏꯒꯤꯅ ꯁꯣꯅꯝ ꯂꯣꯏꯔꯦꯅꯦ ꯍꯥꯏꯈ꯭ꯔꯦꯅꯦ ꯃꯈꯩꯅ ꯁꯣꯅꯤꯌꯥ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯕꯛ ꯂꯣꯏꯔꯛꯑꯦ ꯊꯕꯛ ꯂꯣꯏꯔꯛꯇꯅ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯆꯥꯊꯣꯛ ꯂꯣꯏꯔꯒ ꯑꯩꯁꯦ ꯀ꯭ꯋꯥ ꯃꯇꯝ ꯑꯃ ꯐꯖꯅ ꯆꯥꯁꯤꯜꯂ ꯑꯗꯨꯒ ꯃꯥꯡꯒꯣꯟꯗ ꯐꯝꯃꯤꯅꯦ ꯍꯥꯏꯗꯤ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯗꯒꯤ ꯇꯧꯔꯦꯕꯀꯣ ꯑꯗꯨ ꯌꯦꯡꯉꯝꯃꯤꯅꯦ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯉꯣ ꯑꯩ ꯁꯛꯁꯦ ꯁꯤꯒꯤ ꯁꯕꯟꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯁꯛꯁꯤꯁꯦ ꯌꯦꯡꯉꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯂꯦꯟ ꯃꯌꯥꯝ ꯇꯥꯔꯦ ꯁꯤ ꯈꯨꯆꯥꯎ ꯑꯃ
ꯄꯣꯔꯛꯄꯣꯏꯗꯤ ꯑꯩꯅ ꯑꯗꯁꯦ ꯂꯦꯟ ꯆꯨꯝꯃꯤꯅꯤ ꯁꯨꯃꯥꯏꯅ ꯅꯣꯡꯅꯅꯦ ꯃꯥꯏꯕꯤꯅꯤꯅ ꯃꯥꯅ ꯐꯥꯎ ꯂꯣꯏꯔꯕꯅꯤ ꯉꯁꯥꯏꯅ ꯕ꯭ꯂꯦꯡꯀꯦꯠ ꯃꯅꯨꯡꯗꯒꯤ ꯂꯦꯟ ꯁꯨꯝꯃꯤ ꯂꯦꯟ ꯇꯥꯔꯛꯑꯅꯤꯅ ꯍꯥꯏꯗꯧꯕꯒ ꯂꯦꯟ ꯇꯥꯔꯛꯑꯦ ꯃꯥꯏꯕꯤꯅꯤꯁꯦ ꯀꯔꯤ ꯐꯤꯕꯝꯅꯣ ꯈꯪꯗꯦ ꯇꯧꯗꯣꯏꯁꯦ ꯑꯩꯗꯤ ꯈꯤꯖꯕꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤꯒꯤ ꯈꯜꯂꯒ ꯈꯤꯖꯕꯤ ꯐꯛꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯁꯤꯁꯦ ꯇꯧꯔꯛꯀꯅꯣ ꯑꯩ ꯀ꯭ꯂꯥꯁ ꯊꯛꯊꯛꯊꯛꯅꯤ ꯇꯥꯈꯤꯕ ꯆꯥꯎꯃꯅꯤ ꯑꯩ ꯆꯥꯎꯃꯟꯗꯅ ꯀꯤꯕ ꯑꯃ ꯌꯥꯎꯔꯦ ꯀꯥꯏ ꯍꯣꯒꯥꯏꯔꯦ ꯍꯥꯏꯅꯣ ꯏꯕꯣꯛꯁꯤꯗ ꯑꯩꯌꯥ ꯀꯥꯞꯄꯨꯅꯦ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯑꯋꯥꯕꯤꯅꯤ 이거 그만 tum도이노네 tumma yaroine akhoi ma khone jong kari ma to no khangdre da sidani nangar 나 우리 차이다 시디 누구 하이도 mayam si yango jubagi aine noksira kapsira khangdre tawrije 아야! 아시나니 할리도! 그다 어머니네! 아시나니 할리도! 속자와 할리제 시나니네! 얘게 포토 갈게! 냠 용네 시나니 회복 이보기 한도엄이 속자와 용! 뭐야? 그래도 자세 또 있으죠? 손은 뭐 이러게? 인도가 떨리더니 아이 손에 인도께라 해봐. 포토 엄마 보시 좋아. 삐에모 프로 포토 엄마 봐. 호토에 두 빨. 가자이네 시디. No nang no. 이뻐가 있고 뭐? 나코 아이 비디오라 호게. 나이코. 나이코 아이디. 포토라 호게 나이코 아이디. 낭디 까이노. 타모. 타모. मैं पूछीदा दादा बा बड़ा मजेदार है नुको का जाऊंगी नी दादी छिनी में आम 시다 따다봐 버려가 하이그래 온옥온옥봐 그냥 콤이용 아코이 저는 뭐 생각 시다 락서리냐 아코이다 len len lông lên nung xin nang ngủ rồi nó lạc vào đâu ngay đấy hô vào đó chứ mà hô vào đó cái hai bà lifestyle hắn mà đi có sống mới nó châu có bà bà đi liên tao mà khơi không có tôi đang từ đó hơn đây rồi chứ nào vậy nó hồ hình bị đấy không ai à tụm hôm nay tare gì đi không mua rồi mẹ đó 정월기 띵도가 많이 떠오른 거니? 아코이 뭐 제 농아이 띠네. 많이 tum돌이 뭐? rang thadore di ka sitoro ya ba 자로이 해. 랑지 호보디. 그이 하이바 마마 자세 농아이 띠네. 라코는 미시다. 라코는 까지도 히트 오래네. 아까 뭐 히퍼 까지 점점점점 하얗게 부다우 따오 되는데 나 잘 때래. 농레이 농sit ka len ka dangwai ang kaudi mi. Ngasi lahangai di yung i ahoba. Nong churaga nungsit siraga yung i awaba kamai taw ye khangdabni ba. Ngasi di nange kamai tawri. 이마 아코이네 노이네 피ngay 마탐다 아코이 잠낭에 이베마 아코이 이제 루옹마 마탐다 보스타 타라가 이싱 루빠가 부토이니 Yo noi matam dai hojing matam bau sumai ju ba kai khan ne yung. 아디 까노니 띠니 띠네 데도 Kai gi? Oi ki mi ta ni mi 아시디 라기 샤동니네 Ase ma gi re. 가레시 바이도위네 Ase mai. 파자나 타모에 파자나 타마 포토 갖고 오게. 사람 나무네 Foto ka pai. 아이 남게 필요 Pai. 아이네 Mayam sangoi da mung lai kamai tau ba jeng ba lai. Do pra tau tharame phamung ga jeng. Kai go sa no yung se. Phamung imung manung sangoi manung da ho da lien tai yung pai chali ba. Khujau amni tum mangam da ba. Song ne. Mi si ni mayam si mi cha lambi da ka mi cha pa da sumai ta ra di. Lawai da han na mi si doi me. The next day. ꯃꯌꯥꯝ ꯀꯨꯅꯔꯨꯀꯣꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯔꯒ ꯇꯨꯝꯃꯦꯕꯀꯣ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯌꯦꯡꯉꯨꯅꯦ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯔꯥ ꯊꯋꯥꯟꯃꯤꯆꯥꯛ ꯑꯩꯗꯤ ꯈꯜꯂꯤ ꯑꯍꯤꯡ ꯑꯣꯏ ꯃꯥꯜꯂꯦꯅ ꯊꯋꯥꯟꯃꯤꯆꯥꯛ ꯊꯣꯛꯄꯗꯣ ꯃꯣꯏꯅ ꯄꯨꯔꯥ ꯂꯦꯟꯅ ꯍꯣꯇꯣꯛꯄꯁꯦ ꯉꯥꯟꯕꯗꯨꯒ ꯂꯥꯏꯠ ꯃꯨꯠꯊꯠꯂꯒ ꯇꯨꯝꯕꯅꯤꯗꯅ ꯎꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ
เอาตัวกระมังโอ้ตัวนี้ยามเอาคอยจุ่มเจียงดูสิเนี่ยคอยบอกกี่ร่างเขาตัดลำบุดกำลำเขาตัดลำไม่ยงนัวแล้วพี่จะนักขังว่างมั้งดูนี่จุ่มหงตัวกันนี่ข้างหน้าลายชิ้นนั้นชัวร์หน่วยเทนเดอร์มันก็ได้ขนาดจ้างเขาตกปีรังมาแกน่ะเลยมาเสียไอ้กี่เดียตังบีนี่โอ้ยมาพบ Sani bana lo salimi ne. Kili putambaga tibange. พบสาบัตนาตนามิสินเชียมไปสุให้ Na ibo ki masando ki am sangi ki am phade. ไอ้กิมิสินเจจาบุจาดรบมานะอาศัยกิมิสินเจจะฮีอันนี้ตาเลยมีค่อยมานะเชียมไปได้กี่จาบได้ไอ้หัวจีไปชาตาลิมีเขาจีจาดเรมันเชียมิเจ Ino di gano. Ati sa to mata. ไอ้กี่มาเซตังบินีตังบีचल रोई दो एक्सरसाइज जा बोलते चल ना ये देखो मेरा माँ का कमाल ये माँ तांगी Gano di. भी